tana khotana law khong to du sidi yam phai ko sidi khoi tokhum thokpai thau ni ko ama democratic oi badugumba maram chaba ko khoi khongchat ma hai tare ko adum mani khoi lojage maram di prime minister ma di home minister gi leiba magi manakongji manipur da gi law boji khoi manipur india gi manung da north east gi manung da kwai chidai hai tare ko ching da leibani ching ni marum da leibani khala kan da chai da law boji ta da ni na ko khar naksna ada lepa law bodu तागद्र खंदना होनरिनी को अदु ताबी बसु ओइसनु को मयाम होना बि सियाम फै खोजे ऑपरेशन पि तबु तबु खोन हाजनि दिना लैयो पोल के लीडर्स सिंग खोन हाजनि जन जन करनि दे खोन हाजनि दिना ai खोइ sai हागि बिदो sai खोगि कोर इशू से लैरिबा पोल के लीडर्स नि नवा सिंग ngang मथम द लोइना खोन सदे को ai हाजनि से केम kana kana गुम्बा अदम बोरन ngang मिसु लैरि को खोन हाजनि दिना हाजि लैरिबा इशू सिंग मतंग दा कुकी सिम तौरिबा लमेन तुम थबक से कुकी न तै थबक सिनी कुकी सिनी 뭐데 덕신이 지내야 그 틀어간 거지 나머지 그냥 가이기 고 하는 것도 타야이 너무 많바 거 타야이 너무 많아 아무 좀 쇼 그나 뭐 자기 하이슈 좀 따져리니까 또 혼자님 것도 이거 가야 되지 또 혼자님 것도 많이 부다 테러리스트 타복 통 떠래 하이에 좀 하이에 보고 그나 떠리노 그냥 하는 거 전전 거 मणिपुर मिशन हाले सिविलियन हाले पोपी थारे खोले है बस रे खबर है मैं आपने को कना अंतरिनो अदो कुकी ने तो गुने है बस कुकी ने तो गुने है बस हाई बंगम दब गंगु सिंजी हाई बंगम जी कई रो कशिम लाई ने बको कुकी ने पोपी थारे कुकी ने मिशन हाले कुकी ने टेररिस्ट थोक तौरे इलिगिन इमेरि मैम स्टाग तौरे है जिना हाइरेंट्रो अदो कोई साइ कंगु करनो मगे तौरे कुकी अरिबा कुकी अनो बगा खैदो पिरे को कशिम ये सिम ताजै ने खुजुको कोइ हाइजनि गिदना कना गम कुकी मबो खोइना नुसिदना खोइ गाम वाफुन त्रि प्रमाणिको साइ एरिया से यावजदे लाजदे एकोइदि पामजदे है मी कुकी से करम कुकी नो थोबिरो कना गम करा मोइ नोंगै नमदना किहन खोंगदना मोइ नोंगै नम थ्रेट तौदना गा हाइरि को अदो थ्रेट तौदना किहन वा गांगदरि नि थ्रेट तौदना किहनदना वा हाइरि हाइ तारगदि मदुगी पाउ तारि मिदो मदु खंगि मिदो कुकी पाउ होने हाइबने नत्रो कुकी पाउ फाउनगा कुकी पाउ फाउनगा अदुगी सेंटिमेंट रूम तोनबा नुसिनबा हाइबने हाइसे कोइ खंगि हेब्रो अतारगदि साइ एदा कोइ हाइजनिगिदि दिल्ली की मयोन सेंटर लेपकांदा प्राइम मिनिस्टर की मनाकों तारनबा अदुगी होम मिनिस्टर की मनाकों तारनबा लाखों तौदुगी पॉलिटिकल लीडर्स सिंसे कोइ हाइजनिगिदना ngosai khogi tonganba oro sila na bo ero santi la bo ero na tagana common agenda am do ero lei yum yam jinga na hona ko tamda manipur thobi irang se lagam ti biu lo manipur thobi irang se mission halisi aning de terrorist tabok ne khoi sum haile bidon di yar roiba particular manipur thobi irang kana ta hon bono kuki ne tai thok chumra kuki tai thok sini moi ji swai ta woni government now halisi 1961 gi bezier da Manipur की सीएसओ की तरफ मणिपुर प्रजाजन पामे पछी 1951 ने नखन ताले दिवान मको गवर्नमेंट जे 1961 द बेजियर सेमले हारे अदि बेजियर 1961 द सेम यो बेजियर दो 1961 सेम बेजियर द मतुंगिना 1961 नि मनुंग द लाखिबा कुकीज नि कना कना नो अनो उला कना नो हाइसे क्या कुले खंगम दुरिगे अदना दिल्ली द लेबिरिबा पॉलिटिकल लीडर खुदिमुना दिल्ली से लग पॉलिटिकल लीडर खुदिमुना लाउबी की दुरिसे फ्रॉम आई की ओपिनियन हाजबनी लाउबी की दुरिसे याम फै को प्राइम मिनिस्टर की मनाकों आदि अमन तार अमन फोटो खिदने भाई तारे को अमन खरब ने मेना फोना बितारे अमन खरकर लाउ बितारे खरकर लाउ मत दखो खरकर लाउ मतम दा मणिपुर इरांग की लोशलो मणिपुर इरांग की लोशिबियु हाबने तब मणिपुर इरांग की लोशनबियु मणिपुर इरांग की लोशलो हाबदो अदु हाइदिने ममांगदा मणिपुर थोबि इरांग से कुकी ननी यस म दग थाबगी नि मोजि मरु फुकना मांगलु मोजि इलिगेन नि थोक तो गुनि मोजि फाउ पुलु मोइ त असुब सिनी मिशन हालि सिनी आगा हालि सिनी मोजि सिनी हाइना खुथला हाइरा मतुंदा अदु म यादर लोसल मतुंदा मणिपुर पीस पोरौ मणिपुर से इरांग सलु गाइना हायन जनि मुदुनि दको अदु मत बिद खोइ साइ जरि बदो अजि तारक तरबनि असि इंडिया की लेरिबा खोगी पॉलिटिकल पार्टीज मयान पुलगसि लाउदुरि सिदरा खोइ जनिना याउ देमलस देखो याउ इ तबु मागी वे ऑफ अप्रोच तो खोइना तहनजनि मुद खोइना खोइ पाम द हजब सुम साइसन दगबनि को अदो साइगी लेरिबा गनगी मनाकोंदा ऑनरेबल होम मिनिस्टर की ऑनरेबल प्राइम मिनिस्टर की मनाकोंदा थिलगा हाबि याना बोतो अदो फोटो नेशनल अमदि इंटरनेशनल मीडिया सिंग दी याउगुना खंगिना नबको अखोइना मणिपुर की इरांग सि तसेना कोर इशू से कइनो खोइ ममांग द काबिरिबा खोइ दिल्ली द पार्लियामेंट दong dong थिलगा ना सिंग सितो हिना गदि सि याम फैयबको तबु तो खोइ जनि कोर इशू दु मन सिलिबा गाजि खुदमन पोपी थारि जना कनानो पोपी थारि कनानो हाबसे मणिपुर द पोपी थारे कुकी की एरिया द पोपी थारे कना थाबनो बा 嗯 मणिपुर द पोपी थारे कनान थाबनो बा อืม मणिपुर द पोपी थारे कनान थाबनो बा อืม मणिपुर द पोपी थारे कनान थाबनो बा อืม
ꯀꯅꯥꯅ ꯊꯥꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯊꯤꯕ ꯊꯣꯛꯇ꯭ꯔꯣ ꯏꯆꯟ ꯆꯟ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗ ꯚꯤꯂꯦꯖ ꯑꯃꯅꯤ ꯐꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯄꯣꯄꯤ ꯊꯥꯔꯝꯕꯗ ꯌꯥꯎꯔꯝꯕ ꯅꯍꯥ ꯑꯃꯅꯤ ꯐꯥꯔꯦ ꯑꯗꯨ ꯅꯠꯇꯦꯕ ꯏꯁꯨꯗꯤ ꯄꯣꯄꯤ ꯊꯥꯔꯤꯁꯤ ꯀꯅꯥꯅ ꯊꯥꯍꯟꯕꯅꯣ ꯀꯅꯥꯅ ꯏꯟꯚꯦꯁ ꯇꯧꯏ ꯀꯗꯥꯏꯗ ꯂꯥꯛꯄꯅꯣ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯄꯩꯁꯥ ꯍꯥꯟꯅꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯁꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯣꯀꯁ ꯄꯤꯔ ꯃꯇꯨꯡꯗ ꯄꯣꯏꯟꯗ ꯂꯥꯛꯑꯀꯥꯟꯗ ꯄꯣꯠꯇꯣ ꯊꯤꯟꯐꯝ ꯆꯪꯉꯦꯕ ꯁꯤꯗꯤꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯑꯩꯈꯣꯏ wari lusion biu dialogue to biu wari sabiu dialogue to biu wari sabiu dialogue wari sadana wari lusion madi yaro khangi buko adu bo leibe issue je chumna imung amada ko imung amada family amagi mama pa na pokpa mama pa na pokcha macha ani hongi manungda ngaki magi pot mano mangonda hena yenge mangonda share thungdre magi hoina kana pidre habagi du mani ngai to no te basidi ko atamna manipur thuga ge sang abane ko manipur thuga ge sang potudi ekona khut thila hayam change ko khut thila haji sorry hꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯁꯤ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯏꯁꯨꯁꯤ ꯑꯩꯈꯣꯏ ꯐꯣꯔꯦꯟ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯔꯦ ꯀꯣ ꯃꯤꯇꯣꯞꯀꯤ ꯈꯨꯠ ꯌꯥꯎꯔꯦ ꯀꯣ ꯑꯗꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯤꯖꯨꯝ ꯂꯩꯔꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯪꯅꯤꯡꯕ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯃꯣꯏ ꯄꯜꯂꯝꯗ꯭ꯔꯣ ꯑꯗꯨꯇꯥꯔꯒꯗꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯏꯅ ꯍꯥꯏꯗ꯭ꯔꯣ ꯏꯆꯟ ꯆꯥꯟ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕꯗꯣ ꯍꯥꯟꯅꯒꯤ ꯕꯣꯔꯗꯔꯒꯤ ꯑꯣꯏꯕ ꯂꯝꯒꯤ ꯑꯣꯏꯕ ꯏꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯂꯩꯔꯤꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨ ꯄꯨꯔꯥ ꯊꯩꯗꯣꯛꯈ꯭ꯔꯀꯥꯟꯗ ꯉꯁꯤ ꯃꯣꯏꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕꯗꯣ ꯀꯩꯁꯨ ꯌꯥꯝ ꯍꯥꯏꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯊꯤꯡꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯕꯣꯔꯗꯔ ꯄꯤꯂꯔꯒꯤ ꯃꯇꯥꯡꯗ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 81 82 83 84 ꯀꯣ 74 75 ꯃꯌꯥꯝ ꯑꯃ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯂꯩꯔꯤꯕꯅꯤꯀꯣ ꯂꯝ ꯍꯦꯟꯖꯤꯟꯅ ꯌꯨꯡꯉꯝꯕ ꯈꯣꯠ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯉꯁꯤ ꯐꯥꯎꯗ ꯀꯅꯥꯒꯨꯝꯕ ꯑꯃꯇ ꯍꯥꯏꯗ꯭ꯔꯦ ꯍꯥꯏꯅꯗ꯭ꯔꯤ ꯀꯣ ꯇꯧꯕꯇꯕꯨ ꯏꯁꯨ ꯗꯦꯠ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯗ ꯌꯥꯗꯅ ꯈꯥꯕ ꯍꯧꯈ꯭ꯔꯦ ꯈꯥꯔꯤꯗꯣ ꯋꯦꯜꯀꯝ ꯇꯧꯏ ꯑꯩꯈꯣꯏ ꯀꯣ ꯈꯥꯔꯤꯕ ꯄꯣꯠꯁꯛꯁꯦ ꯈꯥꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯒ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯀ꯭ꯔꯥꯏꯝ ꯀ꯭ꯔꯤꯌꯦꯇꯔꯁꯤꯡꯗꯣ ꯃꯗꯨ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯂꯥꯛ ꯑꯃ ꯁꯨꯔꯦ ꯃꯤ 50,000 ꯁꯨꯔꯦ 50,000ꯁꯦ ꯑꯦꯗꯒꯤꯅ ꯖꯦꯠ ꯐꯥꯎꯒꯤ ꯃꯤ ꯃꯁꯤꯡ ꯁꯤ ꯇꯣꯕ ꯆꯥꯎꯕ ꯈꯣꯡꯕ ꯀꯧꯏ ꯃꯣꯏ ꯂꯩꯐꯝꯁꯤꯗ ꯃꯇꯝ ꯈꯔ ꯄꯤꯔꯅꯤ ꯃꯣꯏꯁꯤ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯂꯥꯟꯗꯤ ꯂꯣꯏꯔꯛꯇꯣꯏ ꯃꯣꯏꯁꯦ ꯑꯃꯨꯛ ꯍꯜꯍꯟꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯗꯇꯥ ꯔꯦꯀꯣꯔꯗ ꯑꯃ ꯃꯗꯨ ꯁꯤꯟꯅꯗꯦꯕꯀꯣ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥ ꯃꯔꯨ ꯂꯣꯏ ꯀꯣꯛꯊꯣꯛꯑꯅꯤ ꯌꯨꯝ ꯂꯣꯏ ꯁꯤꯖꯤꯜꯂꯅꯤ ꯂꯩꯍꯜꯂꯅꯤ ꯁꯨꯝ ꯀꯥꯟꯗ ꯀꯨꯀꯤ ꯏꯟꯄꯤꯅ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯣ ꯂꯩꯅꯕ ꯌꯨꯝ ꯀꯣ ꯆꯥꯅꯕ ꯄꯣꯠ ꯆꯩ ꯑꯗꯩ ꯍꯦꯟꯗꯣꯛꯇꯅ ꯃꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯄꯦꯀꯦꯖ ꯑꯗꯩ ꯍꯦꯟꯗꯣꯛꯇꯅ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯙꯥꯔ ꯀꯥꯔꯗ ꯑꯗꯒꯤ ꯄꯦꯟ ꯀꯥꯔꯗ ꯃꯣꯏꯒꯤ ꯁꯦꯗꯨꯜ ꯀꯥꯁꯀꯤ ꯀꯣ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯃꯣꯏ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯌꯨ ꯗꯤꯃꯥꯟ ꯇꯧꯈꯠꯂꯛꯏꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯄꯤꯁꯜꯂꯀꯥꯟꯗ ꯄꯨꯔꯥ ꯂꯩꯍꯜꯂꯀꯥꯟꯗ ꯄꯣꯠꯇꯣ ꯌꯥꯅꯔꯁꯤ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯀꯩꯁꯨꯝ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯃꯇꯥꯡꯗ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯕꯤꯗꯅ ꯂꯥꯎꯗꯣꯔꯤꯕ ꯋꯥꯐꯝꯁꯦ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯛꯆꯨꯑꯦꯜ ꯄꯣꯏꯟꯗꯣ ꯍꯥꯏꯗꯤ ꯀꯨꯀꯤꯅ ꯇꯧꯕꯅꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦꯗꯅ ꯀꯨꯀꯤꯅ ꯇꯧꯕꯅ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯀꯨꯀꯤꯒꯤ MLA ꯇꯔꯥꯁꯤꯅ ꯐꯣꯡꯅ ꯃꯣꯏ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕ ꯀꯨꯀꯤꯒꯤ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯀꯥꯡꯕꯨꯁꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯁꯦꯄꯔꯦꯠ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯣ ꯑꯩꯈꯣꯏ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯈꯣꯡ ꯍꯣꯡꯉꯣꯏ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯅꯤ ꯃꯣꯏ ꯍꯥꯏꯈ꯭ꯔꯦ ꯐꯣꯡꯅ ꯑꯗꯨꯇꯥꯔꯒꯗꯤ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯀꯨꯀꯤꯒꯤ MLA ꯐꯥꯎꯕꯗ ꯀꯣ ꯚꯣꯠ ꯀꯥꯔ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤ ꯊꯨꯒꯥꯏꯗꯅꯕ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯂꯩꯕꯥꯛꯁꯤ ꯊꯨꯒꯥꯏꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯅꯤ ꯁꯤꯔꯁꯨ ꯑꯩꯈꯣꯏ ꯍꯣꯠꯅ ꯂꯩꯕꯥꯛꯇ ꯍꯣꯠꯅꯅꯤ ꯋꯥꯔꯦꯞ ꯂꯧꯕ ꯌꯥꯎꯔꯤꯕ ꯑꯗꯨꯒꯨꯝꯕ MLAꯁꯤꯡꯗꯨꯅ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯁ꯭ꯇꯤꯜ ꯃꯅꯤꯄꯨꯔ ꯃꯅꯨꯡꯁꯤꯗ ꯂꯩꯕꯥꯛ ꯊꯨꯒꯥꯏꯕ ꯍꯣꯠꯅꯔꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯇꯥꯔꯒꯗꯤ ꯂꯩꯕ ꯏꯁꯨꯁꯤ ꯃꯇꯥꯡꯗ ꯀꯨꯀꯤꯒꯤ MLA ꯀꯅꯥꯅꯣ ꯃꯈꯣꯏꯅ ꯕꯦꯚꯥꯔ ꯇꯧꯗꯅ ꯔꯦꯁꯄꯦꯛ ꯇꯧꯗꯅ ꯃꯣꯏ ꯌꯥꯎꯖꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏꯗꯣꯏꯁꯤ ꯀꯅꯥꯅꯣ ꯑꯗꯨꯅ ꯃꯣꯏꯅ ꯃꯦꯟ ꯑꯦꯀ꯭ꯌꯨꯁꯇꯤ ꯀꯣꯔ ꯃꯥꯁꯇꯔꯃꯥꯏꯟ ꯇꯧꯔꯤꯁꯤ ꯃꯣꯏꯅꯤ ꯀꯣ ꯑꯗꯨꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯅꯤ ꯌꯥꯎꯔꯤꯗꯅ ꯅꯠꯇ꯭ꯔꯣ ꯃꯤꯅꯤꯁꯇꯔ ꯑꯃꯒ MLA ꯑꯃꯒ ꯑꯗꯨꯒꯨꯝꯕ ꯃꯤꯅꯤꯁꯇꯔ MLAꯁꯤꯡ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯥꯏ ꯅꯤꯄꯥꯁꯤꯡꯗꯨꯁꯨ ꯀꯩꯗꯧꯔꯦ ꯂꯥꯜꯍꯧꯕꯒꯤ ꯂꯤꯗꯔ ꯑꯣꯏꯈꯠꯂꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨꯒ ꯐꯝꯃꯤꯟꯅꯔꯒ ꯀꯥ ꯑꯃꯗ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯒꯤ MLAꯒꯤ ꯊꯕꯛꯁꯦ ꯁꯤ ꯇꯧꯔꯛꯑꯒꯦ ꯅꯪꯒꯤ ꯅꯍꯥꯔꯣꯟꯒꯤ ꯊꯕꯛꯇꯨꯅ ꯅꯪ ꯁꯤ ꯇꯧꯔꯣ ꯁꯨꯒꯤ ꯊꯕꯛ ꯁꯤ ꯇꯧꯔꯣ ꯑꯗꯨꯒ ꯑꯩꯅ ꯇꯧꯐꯝ ꯊꯣꯛꯄ ꯁꯤ ꯄꯤꯔꯛꯑꯒꯦ ꯅꯪꯅ ꯅꯣꯡꯃꯩ ꯂꯩꯔꯣ ꯅꯪꯅ ꯃꯤꯆꯝ ꯍꯥꯠꯂꯒ ꯃꯣꯏ ꯃꯁꯦꯟ ꯀꯣ ꯄ꯭ꯂꯥꯟ ꯇꯧꯃꯤꯟꯅꯔꯒ ꯃꯩꯇꯩ ꯍꯥꯠꯄꯁꯨ ꯌꯥꯕ꯭ꯔꯅꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯗꯦꯜꯂꯤꯗ ꯉꯥꯡꯕꯤꯒꯗꯧꯔꯤꯕ ꯂꯥꯎꯕꯤꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯦ ꯁꯤꯁꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯥꯀꯣꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯥꯀꯣꯡ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯈꯨꯗꯤꯡꯃꯛꯇ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯇꯁꯦꯡꯅ ꯀꯨꯀꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯅꯤ ꯀꯨꯀꯤꯒꯤ ꯃꯆꯠꯅ ꯁꯤꯅꯤ ꯃꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯅ ꯁꯤꯅꯤ ꯃꯣꯏ ꯍꯤꯁꯇ꯭ꯔꯤ ꯂꯩꯕ ꯅꯠꯇꯦ ꯃꯣꯏ ꯂꯝ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯀꯨꯀꯤꯁꯤ ꯑꯩꯈꯣꯏ ꯌꯦꯡꯅꯕꯅꯦ ꯍꯥꯏꯕꯗ ꯀꯌꯥꯝ ꯀꯥꯏꯔꯒꯗꯒꯦꯕ ꯌꯦꯡꯅꯕꯅꯦ ꯏꯁꯥꯒꯤ ꯌꯨꯝ ꯏꯁꯥꯒꯤ ꯂꯟ ꯊꯨꯝ ꯄ꯭ꯔꯣꯄꯔꯇꯤ ꯊꯋꯥꯏ ꯃꯌꯥꯝ ꯑꯃ ꯍꯥꯠꯄ ꯇꯨꯞꯄ ꯂꯥꯛꯑꯕꯁꯤꯗꯕꯨ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯍꯥꯏꯔꯀꯥꯟꯗ ꯀꯨꯀꯤ ꯈꯥꯏꯗꯣꯛꯄꯤꯌꯨ ꯀꯨꯀꯤ ꯑꯅꯧꯕ ꯑꯔꯤꯕ ꯈꯥꯏꯗꯣꯛꯄꯤꯌꯨ ꯀꯣ ꯀꯅꯥꯅꯣ ꯈꯥꯏꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯀꯨꯀꯤ ꯑꯅꯧꯕꯅ ꯀꯔꯝꯕꯅꯣ ꯀꯨꯀꯤ ꯑꯔꯤꯕꯅ ꯀꯔꯝꯕꯅꯣ ꯈꯥꯏꯗꯣꯛꯄꯤꯔꯛꯑꯣꯕ ꯑꯩꯈꯣꯏ ꯇꯥꯖꯔ ꯈꯪꯖꯔꯒꯦꯕ ꯑꯩꯈꯣꯏꯁꯨ ꯀꯣ ꯀꯨꯀꯤ ꯑꯅꯧꯕꯅ ꯀꯔꯝꯕꯅꯣ ꯀꯨꯀꯤ ꯑꯔꯤꯕꯅ ꯀꯔꯝꯕꯅꯣ ꯑꯝꯇ ꯈꯥꯏꯗꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯇꯥꯖꯔꯒꯦꯕ ꯀꯣ ꯑꯗ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯄꯤꯁꯤꯡꯁꯤꯅ ꯀꯔꯝꯕ ꯀꯨꯀꯤꯅꯣ ꯑꯅꯧꯕꯅ ꯀꯥꯞꯄꯤꯔꯥ ꯑꯔꯤꯕꯅ ꯀꯥꯞꯄꯤꯔꯥ ꯑꯗꯒꯤ ꯄꯣꯄꯤ ꯗ꯭ꯔꯒ ꯊꯥꯔꯤꯁꯤꯅ ꯑꯅꯧꯕꯅ ꯊꯥꯔꯤꯕ꯭ꯔꯥ ꯑꯔꯤꯕꯅ ꯊꯥꯔꯤꯕ꯭ꯔꯥ ꯀꯣ
ꯑꯗꯒꯤꯗ ꯍꯧꯖꯤꯛ ꯆꯪꯉꯤꯕ ꯔꯤꯐ꯭ꯌꯨꯖꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯀꯨꯀꯤꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯔꯤ ꯃꯇꯥꯅꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯛꯄꯅꯤ ꯍꯥꯏꯔꯤ ꯀꯣ ꯃꯣꯏꯁꯤꯅ ꯑꯅꯧꯕ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯑꯩ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯃꯁꯨ ꯂꯩꯈꯥꯏ ꯇꯥꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯌꯣꯕꯀꯣ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯀꯨꯀꯤꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯣꯏꯅ ꯂꯥꯟꯖꯔꯦ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯗꯦ ꯑꯥꯔ ꯁꯦꯝ ꯃꯣꯏꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯧꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯔꯤ ꯃꯤꯅꯨꯡꯁꯤ ꯎꯠꯇꯅ ꯃꯣꯏꯗ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯒ ꯗ꯭ꯔꯒ ꯊꯥꯔꯒ ꯃꯤꯆꯝ ꯍꯥꯠꯄ ꯃꯤꯆꯝ ꯅꯍꯥ ꯃꯌꯥꯝ ꯃꯥꯡꯍꯟꯕ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝ ꯑꯃ ꯃꯤꯔꯣꯟ ꯀꯌꯥ ꯃꯥꯡꯅ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯗꯦꯟ ꯑꯃꯅ ꯐꯣꯡꯅ ꯃꯤꯆꯝ ꯍꯥꯠꯂꯒ ꯏꯆꯥ ꯏꯆꯟ ꯃꯌꯥꯝ ꯑꯃ ꯍꯥꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯦꯝꯁꯤꯡꯅ ꯅꯣꯡꯃꯩ ꯀꯟꯅ ꯀꯥꯞꯄꯕ ꯍꯥꯠꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯑꯅꯧꯕ ꯀꯨꯀꯤ ꯑꯔꯤꯕꯒ ꯈꯥꯏꯗꯣꯛꯈꯤꯗ꯭ꯔꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯩꯔꯤꯕ ꯗꯦꯜꯂꯤꯗ ꯆꯠꯊꯕꯤꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯁꯤꯅ ꯌꯨꯅꯤꯌꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤꯗ ꯑꯩꯈꯣꯏ ꯌꯨꯅꯤꯌꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯥꯀꯣꯡꯗ ꯀꯨꯀꯤ ꯑꯅꯧꯕꯅ ꯀꯔꯝꯕꯅꯣ ꯀꯨꯀꯤ ꯑꯔꯤꯕꯅ ꯀꯔꯝꯕꯅꯣ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃꯩ ꯀꯥꯞꯍꯜꯂꯤꯕ ꯀꯨꯀꯤꯁꯤꯅ ꯀꯔꯝꯕꯅꯣ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯒ ꯊꯥꯔꯤꯕ ꯀꯨꯀꯤꯁꯤꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯁꯦꯟꯇꯔꯗꯒꯤ ꯑꯝꯇ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯤꯅꯅꯕ ꯑꯗꯨꯃꯁꯨ ꯂꯥꯎꯍꯟꯖꯅꯤꯡꯉꯦꯕ ꯆꯟꯗ꯭ꯔꯀꯣ ꯁꯦꯟꯇꯔꯗ ꯇꯁꯦꯡꯅ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯥꯀꯣꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯁꯦ ꯑꯐꯕ ꯀꯨꯀꯤꯅ ꯀꯔꯝꯕꯅꯣ ꯇꯦꯔꯣꯔꯤꯁꯠ ꯀꯨꯀꯤꯁꯤꯅ ꯀꯔꯝꯕꯅꯣ ꯗ꯭ꯔꯒ ꯊꯥꯔꯤꯕ ꯀꯨꯀꯤꯁꯤꯅ ꯀꯔꯝꯕꯅꯣ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯀꯨꯀꯤꯁꯤꯅ ꯀꯔꯝꯕꯅꯣ ꯍꯥꯏꯁꯦ ꯁꯦꯟꯇꯔꯅ ꯃꯗꯨ ꯑꯝꯇ ꯄ꯭ꯔꯖꯥꯁꯤꯅ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯊꯝꯍꯟꯖꯅꯤꯡꯉꯦꯕ ꯃꯌꯦꯛ ꯁꯦꯡꯅ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯅ ꯏꯁꯤꯡ ꯀꯣ ꯊꯥꯎꯅ ꯊꯥꯎ ꯑꯆꯨꯝꯕꯅ ꯑꯆꯨꯝꯕ ꯑꯔꯥꯟꯕꯅ ꯑꯔꯥꯟꯕ ꯕ꯭ꯂꯦꯛꯅ ꯕ꯭ꯂꯦꯛ ꯋꯥꯏꯠꯅ ꯋꯥꯏꯠꯁꯦ ꯇꯁꯦꯡꯅ ꯂꯤꯗꯔ ꯑꯣꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯉꯁꯤꯗꯤ ꯃꯌꯣꯟꯗ ꯀꯥꯟꯅꯕ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯍꯥꯏꯇꯥꯔꯦꯀꯣ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯁꯤꯡꯗ ꯉꯁꯥꯏ ꯇꯉꯥꯏ ꯐꯗꯅ ꯂꯣꯏꯅꯃꯛ ꯍꯣꯠꯅꯖꯗꯦ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯁꯤꯡꯗꯁꯨ ꯇꯉꯥꯏ ꯐꯗꯅ ꯄꯥꯎ ꯐꯣꯡꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯌꯥꯝ ꯃꯑꯣꯡꯗ ꯐꯣꯡꯕꯁꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏꯅꯁꯨ ꯀꯣꯏꯁꯟ ꯇꯧꯃꯤꯟꯅꯔꯁꯦꯕ ꯍꯪꯅꯔꯁꯦꯕꯀꯣ ꯍꯥꯏꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯤꯁꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯣꯏꯅ ꯁꯤ ꯍꯥꯟꯅꯒꯤ ꯐꯣꯔꯃꯔ ꯗꯤꯖꯤ ꯑꯣꯏꯔꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯐꯣꯔꯃꯔ ꯗꯤꯖꯤ ꯑꯣꯏꯔꯕ ꯄꯤ ꯁꯤ ꯅꯌꯥꯔꯅ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯄ ꯊꯣꯛꯈꯤꯕ ꯄꯣꯠꯇ ꯗ꯭ꯔꯣꯟ ꯕꯣꯝ ꯁꯤꯖꯤꯟꯅꯗꯦ ꯑꯗꯒꯤ ꯁ꯭ꯅꯥꯏꯄꯔ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ ꯉꯁꯤ ꯑꯦꯟ ꯑꯥꯏ ꯑꯦꯒꯤ ꯔꯤꯄꯣꯔꯠꯇ ꯀꯩ ꯌꯥꯎꯔꯦ ꯗ꯭ꯔꯣꯟ ꯕꯣꯝ ꯁꯤꯖꯤꯟꯅꯩ ꯁ꯭ꯅꯥꯏꯄꯔ ꯁꯤꯖꯤꯟꯅꯩ ꯉꯁꯤ ꯀꯣꯠꯇꯧꯔ ꯐꯣꯡꯉꯦ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯩ ꯍꯥꯏꯕꯤꯗꯣꯏꯅꯤ ꯍꯧꯖꯤꯛ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯩ ꯍꯥꯏꯕꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯐꯣꯔꯃꯔ ꯗꯤꯖꯤ ꯒꯥꯏꯁꯦ ꯗꯤꯖꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯄꯥꯔꯠ ꯑꯃ ꯌꯥꯝ ꯆꯥꯎꯕ ꯄꯥꯔꯠ ꯑꯃꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯐꯤꯁꯥꯔꯗꯨꯅ ꯗ꯭ꯔꯣꯟ ꯕꯣꯝ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯕꯗꯣ ꯉꯁꯤ ꯗ꯭ꯔꯣꯟ ꯕꯣꯝ ꯁꯤꯖꯤꯟꯅꯔꯦ ꯀꯩꯗꯧꯕꯤꯗꯣꯔꯤ ꯍꯧꯖꯤꯛ ꯑꯗꯣ ꯀꯟꯇ꯭ꯔꯣꯕꯔꯁꯤꯗꯤ ꯉꯁꯥꯏꯒꯤ ꯁꯤ ꯑꯩꯗꯤ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯈꯤꯕꯅꯤ ꯀꯩꯅꯣ ꯁꯤꯖꯤꯟꯅꯔꯝꯃꯦ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯇꯣꯛꯑꯁꯤꯒ ꯍꯥꯏꯗꯣꯔꯤꯕ ꯁꯤꯅꯦ ꯄꯣꯠꯇꯣ ꯑꯗꯨꯒꯨꯝꯕ ꯗꯥꯏꯇ ꯂꯩꯔꯕ ꯃꯤꯁꯤꯡꯗꯨꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯇꯧꯅꯤꯡ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯥꯈꯤꯗ꯭ꯔꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯉꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯅ ꯗꯦꯜꯂꯤꯒꯤ ꯃꯌꯣꯟꯗ ꯂꯦꯞꯄ ꯀꯥꯟꯗ ꯉꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯎꯃꯤꯟꯅꯅꯤ ꯍꯥꯏꯔꯕꯅꯤꯅ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯈꯔ ꯏꯟꯇꯤꯂꯤꯖꯦꯟ ꯈꯔ ꯀꯅꯥꯅꯣ ꯈꯔꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯨꯀꯤ ꯑꯔꯤꯕ ꯀꯨꯀꯤ ꯑꯅꯧꯕ ꯀꯥꯏꯅ ꯈꯥꯏꯗꯣꯛꯄ ꯉꯥꯡꯕꯤꯔꯤꯁꯦ ꯁꯦꯟꯇꯔꯅ ꯃꯗꯨ ꯉꯥꯡꯉꯣꯏ ꯇꯥꯔꯒꯗꯤ ꯁꯦꯟꯇꯔ ꯃꯗꯨ ꯈꯥꯏꯗꯣꯛꯄꯤꯔꯣ ꯈꯪꯍꯟꯕꯤꯔꯣꯕ ꯑꯩꯈꯣꯏꯗꯀꯣ ꯀꯨꯀꯤ ꯑꯔꯤꯕꯁꯤꯗꯤꯅꯦ ꯃꯣꯏꯁꯤ ꯌꯥꯎꯗꯕꯅꯤꯀꯣ ꯀꯨꯀꯤ ꯑꯅꯧꯕ ꯀꯥꯡꯕꯨꯁꯤꯅꯤꯀꯣ ꯂꯝ ꯍꯦꯜꯂꯤꯁꯦ ꯑꯗꯩ ꯀꯨꯀꯤ ꯗ꯭ꯔꯒ ꯊꯥꯕꯁꯤꯅꯤꯀꯣ ꯊꯥꯗꯕꯁꯤꯅꯤ ꯑꯩꯁꯦ ꯈꯪꯍꯟꯕꯤꯔꯣ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯔꯣ ꯑꯗꯣ ꯉꯁꯤ ꯅꯣꯡꯃꯩ ꯀꯥꯞꯅꯤꯡꯕ ꯀꯥꯞꯄꯤꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯆꯤꯡꯈꯣꯡ ꯌꯥꯜꯂꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯁꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯀꯥꯡꯕꯨꯅꯣ ꯈꯪꯍꯟꯕꯤꯔꯣ ꯀꯣ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯑꯥꯗ ꯆꯪꯕ ꯔꯤꯐ꯭ꯌꯨꯖꯤ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅ ꯀꯥꯡꯄꯣꯛꯄꯤ ꯇꯥꯅ ꯀꯥꯡꯄꯣꯛꯄꯤꯗꯒꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍ꯭ꯃꯥ ꯇꯥꯅ ꯆꯤꯡ ꯑꯀꯣꯏꯕ ꯔꯥꯎꯟꯁꯦ ꯃꯈꯣꯡꯅ ꯆꯠꯅꯤꯡꯕꯗ ꯆꯠꯄ ꯇꯧꯅꯤꯡ ꯇꯧꯕ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯝ ꯐꯥꯎꯅꯕ ꯑꯗꯒꯤ ꯃꯣꯏꯒ ꯑꯗꯨꯝ ꯄꯣꯠꯁꯦ ꯂꯥꯟꯅꯕ ꯈꯣꯠꯅꯕ ꯋꯥꯔꯤꯕꯔ ꯔꯤꯂꯦꯁꯟ ꯐꯖꯔꯤ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯁꯤ ꯑꯅꯧꯕ ꯁꯨꯝ ꯀꯥꯡꯕꯨꯗꯨꯅ ꯈꯪꯒꯗ꯭ꯔꯥ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯂꯩꯕ ꯀꯥꯡꯕꯨꯗꯨꯅ ꯇꯧꯔꯛꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯦꯡꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯗꯨꯗꯤ ꯐꯖꯅ ꯃꯔꯤ ꯁꯝꯅꯔ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯁꯤ ꯑꯅꯧꯕꯅꯤ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯂꯝꯕꯤ ꯊꯣꯡ ꯐꯖꯅ ꯆꯤꯡꯐꯥ ꯄꯨꯗꯅ ꯂꯝꯕꯤ ꯊꯣꯡ ꯐꯖꯅ ꯈꯪꯗꯅ ꯀꯣꯛꯇꯥꯒꯤ ꯂꯩꯔꯤꯕ ꯁꯣꯔꯣꯛ ꯃꯌꯥꯗꯨꯕ ꯀꯨꯝꯃꯛꯑꯒ ꯃꯦꯟ ꯔꯣꯗ ꯃꯌꯥꯗꯨꯕ ꯀꯨꯝꯃꯛꯑꯀꯥꯟꯗ ꯕꯣꯝ ꯐꯤꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯑꯦ ꯗꯤ ꯐꯤꯠ ꯇꯧꯔꯒ ꯄꯣꯛꯈꯥꯏꯍꯟꯕ ꯉꯝꯃꯛꯑꯕ ꯑꯗꯨꯒꯤ ꯗꯦꯟ ꯃꯄꯥ ꯃꯆꯥ ꯇꯨꯝꯃꯤꯉꯩꯗ ꯐꯣꯟ ꯍꯥꯠꯄ ꯉꯝꯃꯛꯑꯕ ꯀꯨꯝꯕꯤ ꯆꯤꯡꯈꯣꯡ ꯃꯈꯥꯗ ꯉꯁꯥꯏꯒꯤ ꯃꯄꯥ ꯃꯆꯥ ꯁꯤꯡꯇꯅ ꯆꯠꯄꯗꯨ ꯐꯣꯟ ꯐꯥꯔꯒ ꯃꯇꯨꯞ ꯀꯛꯅ ꯍꯥꯠꯄ ꯉꯝꯃꯛꯑꯕ ꯑꯗꯒꯤ ꯅꯤꯡꯊꯧ ꯃꯅꯤꯡꯗ ꯏꯁꯤꯡ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯖꯕ ꯃꯄꯥ ꯃꯆꯥ ꯐꯣꯟ ꯍꯥꯠꯄ ꯉꯝꯃꯛꯑꯕ ꯖꯤꯔꯤꯗ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯑꯃ ꯇꯤꯝꯁꯤꯟꯅꯔꯛꯑꯕ ꯑꯗꯨ ꯍꯦꯟꯗꯣꯛꯇꯅ ꯉꯁꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯕ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯑꯃꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯀꯨꯀꯤ ꯑꯔꯤꯕꯗ ꯇꯧꯕ꯭ꯔꯥ ꯑꯔꯤꯕꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯀꯨꯀꯤ ꯑꯅꯧꯕ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃꯁꯨꯅꯦ ꯑꯁꯤ ꯗꯤꯐꯥꯏꯟ ꯇꯧꯔ ꯈꯪꯍꯟꯕꯤꯔꯣ ꯃꯌꯥꯝꯗꯀꯣ ꯑꯗ ꯀꯨꯀꯤ ꯑꯔꯤꯕ ꯑꯅꯧꯕ ꯑꯗꯨ ꯑꯗꯥ ꯇꯧꯅ ꯁꯨꯝ ꯂꯩꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯨꯅ ꯌꯥꯝꯅ ꯁꯛ ꯁꯦꯝꯗꯅ ꯉꯁꯥꯏꯒꯤ ꯇꯨꯡ ꯃꯥꯡ ꯌꯦꯡꯗꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯣ ꯑꯦꯛꯆꯨꯑꯦꯜ ꯂꯩꯕꯥꯛ ꯅꯨꯡꯁꯤꯔꯗꯤ ꯂꯩꯕꯥꯛꯇ ꯁꯤꯡꯅꯔꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛꯇꯣ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯣ ꯃꯗꯣ ꯑꯩꯈꯣꯏ ꯌꯦꯡꯅꯕꯅꯤ ꯀꯣ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯈꯣꯏ ꯌꯦꯡꯅꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯍꯤꯡꯉꯤꯕ प्रजाꯁꯤꯡꯁꯦ ꯗ꯭ꯔꯒꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯆꯨꯔꯀꯥꯟꯗ ꯍꯥꯠꯅ ꯍꯣꯠꯅꯔꯛꯄ ꯗ꯭ꯔꯒ ꯂꯂꯣꯟ ꯈꯨꯗꯤꯡꯃꯛꯁꯦ ꯁꯃꯥꯖꯒꯤ ꯌꯦꯡꯅꯕꯅꯤ ꯍꯥꯏꯗ꯭ꯔꯅꯦ ꯃꯤꯌꯥꯝꯅ ꯂꯣꯟꯅꯁꯨ ꯍꯥꯏꯔꯤꯁꯤꯗꯤ ꯗ꯭ꯔꯒ ꯂꯂꯣꯟ ꯈꯨꯗꯤꯡꯃꯛꯁꯦ
logi na bani ko ata ga di dak la lo laga mission hal laga civilian mayam tungi miron na ma hano miron ma hano ka mu je samaj na bani ka lam ge ba ado civilian hal ka mu ju प्रजा ये ना बिना क्या लान के बिचन जान को अगर चुप मया नुंजे लेबिरी बच्चा पीरी बा पॉलिटिकल लीडर्स ने दिल्ली की मैं उन्दा कोई लाउबगी का इसी दा मयक सेंग ना को मयक सेंग ना ऑनरेबल प्राइम मिनिस्टर ऑनरेबल होम मिनिस्टर मना कोंदा कोई यौशन ना संजन ना कोई खंग ना बगी स्टेज बगी यौन ना बदो कोई लाहौर में चंगे अगर लेबी इशू में तांग कोई ना जाए जनिंग से दिल्ली की इंटरनेशनल नेशनल थाक तो लेबी न्यूज़ खुद मुझे मंगाए हजिक मणिपुर तो इशू से कोई मनुंगी मागी याम डेफ होने येगा लू ने येगा देखो कि इंटरनेशनल की थाकता तो की थाकता अदु पार्ट मनी को मधु चुमा लाक्स गिनी कोना को हजिक फोंग छन मणिपुर तो इशू दा मिचम मसानी मई मसंग में याद रहबा मिचम पेरिफेरी या चिंगहोंग दे लाल खपे याद रहबा मिचम काडुम गन काप ले फिल्म जा मसे कोने नम चंगे को कुकी जो सुन मई सु काप ले लगा अमेरिका की वोरी रशिया की वोरी फ्रांस की वोरी खुशी तक में तमते को हजिक नोमई कापी मी दुख फिल्म चंगी नोमई कापी मी दुख फाब चंगी जग थाई को थिंगम चंगी जग थाई को फाब चंगी ची ले इशू जान सल मतुंगा मणिपुर से अदि अतोप फॉरेन कंट्री बयामना खुद चंगेना मणिपुर से सुगु प्लान दो हजिक इशू दैट इंडिया ना नॉर्थ ईस्ट की मनुंग द लरिबा स्टेशन की मनुंग द मणिपुर जो कोई मोगी आर्मी की बेस के सेम फिल्म लेरी बतरा मतलब दी पृथ्वी लेबा अमगा हजिक 21st सेंचुरी चाखलक मतुंगा कना हंगनी है कना वाइन खन खंगद्रा अदुना मोगी ओबा मियंग थरकांदा इंडिया की लेरिबा खोगी बाउंड्री एरिया लेबा स्टेशन की ओबा एरिया सिंग सेना मोई मेलदेन सिटी काय न होना मतमदा अबे को स्टेशन थुगाय न होना मोई लान तोइबा जु पार्लियामेंट रो जन को अदु यो नो स्लेंग तारगा दे गरम हार कनी ने हजिक इन फिल्म को है थुई को इशू जे को साना नम चंगे को अदुना चीना थोको इरांग जगना अमेरिका थोको इरांग दु मणिपुर इफेक्ट होना हदु हजिक खुदम होना इंजल अगांदा हजिक कुकी न पामिसी बांग्लादेश मणिपुर ब्रह्मा सिगी ले बाउंड्री एरिया से मोगी तोंगान क्रिश्चियन कंट्री में सेमिंग मोगी इंडियन से मोई हजिक फुंग द्रो यादो अदि अदुगी फुंगदोई पोतो अदुना मनुंगी मोगी पार्ट मनिद्रा अदु फोंग तोरबिना फोंग तोर पसको गाना गाथुरम चंगे मित्रो अदि फोंग नो नोसुम काफल सुम थंबा अखोइना सुना गंदा सागी मोगी पांदम लेरे फॉरेन ना फंडिंग तोरे अदु तोरे कोई मसाई गाजिदा अखोई अदु उरे मत मते बको इशू दैट मा तारिबा पोतो कोर इशू दु नोमई कापै मी दखो दखो फाब चंगी नोमई कापै मी दखो मबु थुदेगम चंगी नोमई कापै मी दखो दखो तानगम चंगी हाइरिबा खुदा क्राइम दर कंगु सुजे क्राइम क्रिएटर कंगु सुजे अखोगी लेमाइ दे मत थुम चंगी बको अदु मुथत मथुम दके दौरे अखोगी तोगान प्लान खै तौतारे नत्रा अदु तारगा दे खै तौताय हुजिक मणिपुर कायना मछले मणिपुर थुगार से खै कई तोमिनो ता हेजे खनम चंगे बको अदु नत दना सागी अखोगी हजुजु को तौरे दना दिल्ली दा अखोगी थवाई कनबियु अखोगी लंथुम गापी वाइजे अखोई ngasi kai daure aiki leibak sida अखोगी थवाई कनबियु लंथुम कनबियु ना हाइगे दो मिशन जे को ngasi kai daure मतु सोन गरे अत्रा हजिक मणिपुर की प्रजा खुदिंगमक मणिपुर की पॉलिटिकल लीडर खुदिंगमक दिल्ली दा कोई यका येंग लेरे हजिको अदि कुकी ने सुन नोमई कापे नोमई पंका तका मी हा लेरे सुन कंदा दिल्ली दगी सिपाही थाक म सेम सारी यार को दुम दु येंग दुई ने ब्रोजन चान खुदकी मागी मिजर गाथो नो जरो कुछ तोंगा मिली लेत्रेबको अदना चपी बे पॉलिटिकल लीडर्स नि नासी दिल्ली यौबिरबनिना इन प्राइम मिनिस्टर इन होम मिनिस्टर मना कोंग यौनबा खंगनबा को चपचाना कुकी हो तो सिनेबदो कुकी जे पल्लगा चपचाना हाइबम चंगिको अदना ममा लेबक लेमदबा मसागी लमनैदबा रिफ्यूजी ने लाखिबा कंगु सुनिना मसी मसागी लमम पिउ तालाकांदा मदु यागदा कुछदुनिको अदागदी एखोई सिमिनम ताबा लास्ट को अदुदी मसागी इंडिजिनस होना लेजरकपा मसागी हिस्ट्री लेना लेजरकपा मसागी तोंगान में राइट अमल लेना लेको मी मोइ तारगदी मोय तालेब डिमांड करिनो केदो पेनद्रिन हाबदो खै खनबि यायबको अदुदी मियां ओपिनियन अमनेबको मसागी लमजु लेतबा हौखुमजु खंदबा को चंजफम खरा पीरकांदा खुंदा लेतादना सिटीजन ओलो लेहनगिब कंगु दुना ngasi केदौरे इपा इपुगी पोरोदा फम चलगा हिप चलेदो युमदा गन कैनाय दको अदुना ngasi इसागी युमजे युमदांग लाक युमदांग लेगे लाक मोइसिना केदौरे मपु तालाबने जंदाको इतागसी एरिया जे लेबी पॉलिटिकल लीडर्स निना दिल्ली की मयोन दंग ngasi केदौरे अखोई हाइम थोपो हाइरे गाम थोपो गांगे यारबा यारदि कोई तोंनादे हाबगी कोई अदु मगी पॉलिटिकल गस लेना गाम ngam बदुबा लीडर मैम चंगे हम जाय हाइ थमजगे